Noney district laiba Kongsang railway station manakta Achouba landslide thoktuna meter chamarom sangna laipak namthakibadagi National Highway 37 da gari sing Chatthok Chatsin tawbada Apanba Oikhre ngasi ayuk pung tara makhairom tabadagi lambi sembagi thabak tawriba ABCI construction company gi excavator ani sizinaduna lambi semjinbagi thabak chathakre tungda lambi asida apikpa gari amadi pot pudaba gari sing Chatthok Chatsin tawba hokre adubu pot arumba puba gari singidi semjinkiba lambi asi पाकथोकपा लोइद्री फाउबगी ओइना अथिंगबा थमख्रे लंबी सेमजिनबगी थबक चथरिबा ABCI कंपनी गी PRO ना फोंगदोरकपगी मतुंग इन्ना नोंगसिंगी फिबम फरबदी लैंडस्लाइड थोकलिबा मफम असि नुमिदांग वाइरम फाउबगी मनुंगदा पोट पुबा गारी सिंग लांथोक लांसिन तौबा यारगनी हाइरी हौजिक लैंडस्लाइड थोकलिबा मफम अदुगी नाकियता गारी कया अमा लंबी लानबा यादना ngaiduna panduna leinari hairi ngarang नुमिदांग मफम अदुदा नोंग चुद्रबसु मफम अदुगी leipak Chettabana, Lepak Namthaduna landslide adu Thokpadagi.